ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯈꯨꯜ ꯑꯃꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯗꯅꯤ ꯅꯨꯄꯥ ꯑꯃꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯕꯨ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯁꯨ ꯂꯦꯞ ꯂꯩꯇꯅ ꯃꯤꯔꯛ ꯑꯗꯨꯗ ꯆꯦꯜꯂꯤ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝ ꯍꯨꯔꯥꯟꯕꯗꯨꯕꯨ ꯇꯥꯟꯅꯔꯛꯄꯗ ꯂꯝꯕꯤꯗꯨꯗ ꯆꯠꯄ ꯂꯩꯁꯥ ꯑꯃꯗ ꯗꯣꯝ ꯍꯦꯛ ꯊꯤꯡꯖꯤꯜꯂꯨꯔꯦ ꯅꯨꯄꯥꯗꯨ ꯂꯩꯁꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯃꯤꯀꯨꯞ ꯑꯃꯗꯤ ꯂꯩꯁꯥ ꯃꯥꯒꯤ ꯐꯖꯕꯗ ꯄꯥꯈꯪ ꯑꯣꯏꯕ ꯃꯥꯗꯤ ꯉꯥꯎꯔꯨꯔꯦ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯨꯄꯥꯗꯨ ꯍꯨꯔꯥꯟꯕꯗꯨꯕꯨ ꯑꯃꯨꯛ ꯇꯥꯟꯅꯈꯤ ꯑꯗꯨꯕꯨ ꯂꯩꯁꯥ ꯃꯥꯅ ꯄꯥꯏꯖꯔꯝꯕ ꯆꯦꯡ ꯍꯥꯞꯄ ꯈꯥꯎꯗꯨꯗꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯗꯨꯅ ꯆꯦꯡ ꯑꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯇꯨꯅ ꯃꯥꯡꯂꯝꯃꯤ ꯊꯥꯗꯣꯏ ꯃꯗꯣꯝ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯑꯁ ꯆꯦꯡꯁꯤꯗꯤ ꯂꯣꯏꯅ ꯃꯥꯡꯂꯦꯗꯅ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯆꯔꯥꯁꯨ ꯂꯩꯍꯧꯗꯦ ꯆꯦꯡ ꯑꯃꯨꯛ ꯋꯥꯟꯗꯧꯁꯨ ꯁꯦꯜ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯁꯤ ꯈꯟꯅ ꯊꯥꯗꯣꯏꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯧꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨ ꯐꯥꯔꯒ ꯐꯨꯔꯝꯃꯤ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯕ ꯑꯗꯨꯒ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯂꯥꯛꯂꯛ ꯆꯦꯟꯈꯤꯕ ꯅꯪ ꯈꯪꯕ꯭ꯔꯅ ꯍꯥ ꯈꯪꯕ꯭ꯔꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯍꯨꯔꯥꯟꯕꯗꯨ ꯐꯨꯔꯝꯃꯤ ꯑꯌꯣ ꯑꯌꯣ ꯐꯨꯒꯤꯗꯤ ꯅꯪꯒꯟꯗ ꯀꯩꯗ ꯐꯨꯕꯤꯌꯣ ꯃꯥꯏꯗ ꯊꯥꯖꯤꯟꯕꯤꯔꯒꯅꯣ ꯑꯩꯒꯤ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒ ꯃꯤꯡꯖꯔꯤꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯒꯤ ꯐꯖꯈ꯭ꯔ ꯃꯥꯏꯊꯣꯡꯁꯤꯗ ꯄꯪꯊꯥ ꯊꯥꯖꯤꯜꯂꯦꯃꯤ ꯀꯔꯤꯕ ꯑꯗꯨꯏꯗꯤ ꯑꯃꯨꯛꯀ ꯊꯥꯖꯤꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯀꯔꯤ ꯃꯤꯅ ꯃꯥꯏꯗ ꯊꯥꯔꯛꯀꯅꯣꯅ ꯍꯥꯏꯅ ꯁꯨꯝ ꯊꯥꯖꯤꯜꯂꯛꯏꯁꯤꯕꯣ ꯃꯩꯇꯩꯂꯣꯟꯒ ꯑꯝꯇ ꯈꯪꯕꯤꯗ꯭ꯔꯕ ꯁꯣꯝꯕꯣ ꯍꯩ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯅ ꯉꯁꯥꯏ ꯑꯍꯜ ꯑꯃꯗꯒꯤ ꯂꯥꯛꯈꯤꯕ ꯁꯦꯡꯒꯥꯎꯗꯣ ꯄꯤꯔꯣ ꯌꯥꯝ ꯊꯨꯅ ꯀꯩꯅꯣ ꯃꯤꯅ ꯋꯥꯅ ꯂꯥꯛꯆꯔꯛꯄꯁꯤꯕꯨ ꯄꯤꯔꯣꯏ ꯑꯩꯅ ꯋꯥꯅ ꯂꯥꯛꯑꯒ ꯅꯪꯅ ꯅꯨꯡꯉꯥꯏ ꯂꯧꯒꯦ ꯍꯥꯏꯔꯣ ꯄꯤꯔꯛꯑꯣꯅꯦ ꯁꯠꯄꯤꯔꯣ ꯑꯩꯒꯤꯁꯦ ꯑꯩꯅ ꯂꯧꯗꯧ ꯅꯠꯇꯦ ꯁꯦꯡꯒꯥꯎ ꯃꯄꯨꯗꯅꯦ ꯄꯤꯗꯣꯏꯕ ꯌꯥꯝ ꯊꯨꯅ ꯄꯤꯔꯣ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯊꯥꯖꯤꯜꯂꯒꯦ ꯍꯣꯏ ꯌꯥꯏ ꯄꯤꯔꯛꯀꯦ ꯑꯁꯤ ꯍꯥꯏꯅ ꯍꯨꯔꯥꯟꯕꯗꯨ ꯄꯦꯍꯧ ꯄꯦꯍꯧ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯦꯁꯦ ꯁꯤꯗ ꯂꯧꯔꯁꯤ ꯃꯤꯅꯗꯤ ꯁꯤꯒꯤ ꯁꯦꯜꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯑꯍꯟꯕ ꯂꯩꯒꯦ ꯇꯧꯔꯒ ꯂꯧꯔꯇꯨ 이봉어 ꯆꯠꯂꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯁꯛꯇꯣ ꯀꯞꯇꯅꯁꯨ ꯇꯧꯔꯤ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛ ꯏꯪꯈꯥꯡꯅ ꯁꯨꯔꯨꯁꯨꯅꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯁꯦꯡꯒꯥꯎꯗꯨ ꯂꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯦꯡꯒꯥꯎꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯊꯧꯕꯅ ꯑꯕꯣꯛ ꯁꯤ ꯑꯕꯣꯛꯀꯤ ꯁꯦꯡꯒꯥꯎ ꯁꯤ ꯂꯩꯖꯔꯦ ꯄꯥꯏꯁꯤꯟꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯏꯁꯨꯕꯨ ꯑꯕꯣꯛꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯪꯒꯣꯜ ꯑꯣꯏꯌꯨꯀꯣ ꯏꯁꯨꯁꯤꯗꯤ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯁꯦꯡꯒꯥꯎ ꯂꯥꯛꯇꯨꯅ ꯆꯦꯟꯈꯤꯕ ꯅꯨꯄꯥꯗꯣ ꯃꯗꯨꯗꯤꯅꯦ ꯆꯥꯛ ꯆꯥꯕꯗ ꯏꯁꯤꯡ ꯍꯥꯔꯒꯅꯦ ꯁꯤꯕ ꯑꯣꯏꯔꯁꯅꯨ ꯃꯍꯥ ꯁꯤꯒꯩꯖꯟꯗꯣ ꯑꯕꯣꯛꯁꯤꯗꯤ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯍꯥꯟꯈꯩ ꯑꯃꯨꯛꯇ ꯎꯗꯦꯅꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯍꯥ ꯄꯥꯈꯪꯁꯤꯡꯗꯤ ꯑꯩꯅ ꯑꯅꯝꯕꯅ ꯃꯁꯛ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯈꯪꯗꯦꯅꯦ ꯑꯕꯣꯛ ꯑꯩꯗꯤ ꯅꯨꯡꯕꯤ ꯈꯨꯜꯗꯒꯤꯅꯤ ꯃꯐꯝꯁꯤꯗ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯁꯦꯜ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯣ ꯅꯨꯡꯕꯤ ꯈꯨꯜꯗꯒꯤ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯍꯅꯨꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯍꯅꯨꯕꯤꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯊꯧꯕꯗꯨ ꯑꯁꯨꯝꯅ ꯈꯟꯖꯩ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯣꯏꯔꯖꯥꯠꯂꯥ ꯃꯁꯛꯄꯨ ꯌꯥꯝ ꯐꯖꯔꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯌꯦꯡꯉꯨꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨ ꯎꯔꯨꯕꯗꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤꯕꯒꯤ ꯌꯦꯅꯤꯡ ꯆꯣꯡꯉꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ ꯁꯣꯝꯗ ꯊꯥꯗꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄ ꯎꯕꯗ ꯃꯃꯥ ꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃꯥ 이마기 베마 ꯆꯦꯡ ꯋꯥꯠꯂꯛꯇꯕ꯭ꯔꯥ ꯅꯪꯕꯣ ꯋꯥꯠꯂꯩ ꯑꯗꯨ ꯆꯦꯡꯗꯣ ꯍꯩꯗꯣꯛꯈ꯭ꯔꯦ ꯏ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅ ꯀꯩꯊꯦꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯃꯥꯗ ꯇꯝꯂꯝꯃꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯈꯨꯠꯇ ꯁꯦꯜꯁꯤꯀꯤ ꯑꯃꯁꯨ ꯄꯥꯏꯗ꯭ꯔꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯏꯃꯥ ꯃꯪꯒ꯭ꯔꯥ ꯂꯩ ꯑꯗꯨ ꯂꯧꯔꯒ ꯆꯥꯔꯁꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯗꯅ ꯃꯪꯒ꯭ꯔꯥ ꯑꯣꯏꯅ ꯂꯧꯔꯒ ꯆꯥꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯆꯧꯕꯗꯨ ꯌꯨ ꯉꯥꯎꯔꯒ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯃꯥ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥ ꯅꯣꯏꯁꯦ ꯑꯩꯒꯤ ꯏꯖꯠ ꯌꯣꯜꯂꯤꯔꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯗꯣ ꯑꯩꯒꯤ ꯏꯖꯠ ꯌꯣꯜꯂꯤ ꯅꯠꯇ꯭ꯔꯣ 이마기 ꯑꯆꯧꯕ ꯀꯔꯤꯅꯣ 이마나 미기 ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯕꯒ ꯅꯪꯒꯤ ꯏꯖꯠꯀ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ 이마 ꯃꯔꯤ ꯌꯥꯝ ꯂꯩꯅꯩꯅꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯅꯪꯒꯤ ꯅꯃꯥꯗꯣ ꯑꯁꯤꯗ ꯃꯤꯒꯤ ꯀꯣꯟ ꯐꯦꯡꯍꯧꯔꯦ ꯑꯗꯨꯗ ꯃꯤꯒꯤ ꯐꯤ ꯁꯨꯍꯧꯔꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯇꯥꯕꯗ ꯌꯥꯝ ꯏꯀꯥꯏꯖꯩ
ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯦꯜꯗꯣ ꯇꯥꯟꯒꯦ ꯍꯥꯏꯔꯁꯨ ꯌꯨꯝꯗ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯒ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯏꯖꯠ ꯈꯔꯗꯤ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯔꯣꯏ ꯑꯩ ꯌꯥꯝ ꯏꯀꯥꯏꯀꯣ ꯍꯥꯏ ꯑꯆꯧꯕ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯅꯅꯦ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ ꯑꯩꯕꯨ ꯍꯥꯟꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯒ ꯁꯦꯟ ꯇꯥꯜꯂꯝꯕꯔꯣ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯌꯨ ꯊꯛꯆꯤꯜꯂꯒ ꯑꯩꯒ ꯅꯆꯟꯒꯅ ꯇꯦꯛ ꯇꯦꯛ ꯐꯤ ꯁꯥꯗꯨꯅ ꯏꯃꯨꯡ ꯄꯨꯅꯔꯝꯕ ꯀꯣꯟꯗꯣ ꯅꯪꯅ ꯁꯤꯡꯖꯪꯅ ꯌꯥꯟꯗꯅ ꯊꯨꯗꯦꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯏꯃꯥ ꯏꯆꯥꯁꯨ ꯃꯤꯑꯣꯏꯕꯅꯤꯅꯅꯦ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤ나 ngamna ngamnaba migi mayumda minai oiraka hingli nangna nongmata imaga isangasia kari sari thakli haidana yengsinbirakpro ha aduga ina migi mayumda satuna thabak subabu ikai satkanu kaina ai duda khangde ai dai birishniko migi mayumda thabak suba satpyar ai migi mangde mikai ai na harsida thawoy oidan salam thodi ai mu phate hai asi hairam laga saubadu mama masagi manak atudagi thokshi lembi asumna madom nungaitana haizahowi asowa nangse aina thabum taranaw puraga pokiba aigi isa asawbadudiko asuk phattaw masasi karama masano mapana thanamba lanthum pumbaso magini haina loina paisinkiba aduga mabu hek pokbi mama iga mariam khaki masal asigana inthoktuna thamba nangbu karamba mino yam pededa ai iba yarsitu pathana tawrasi nasadusu yam wana uri asumna namit adusu hawkhirami mathangi namit ni lembi hanagi matawgum migi mayumda thabak subu satkirami thadoisu imungi thabainkhang loisilingai manama laibina mabu kawraklami thadoi kayagi nama ai kada sango hoinama inama kayagi ai bukawbo ai kaga sakhung kaga do waib da tai aduga kolu khaksu lehubani phengdom hoinama asi haina thadoi manamana hariba thabak pumba tawrami loiraduna magi kada sangi hek tawbaga ngaikho koksemta namuna kokse yam chi ai hoinama asi haina thadoi manamagi makok nambirami thadoi gi manama laibi asi mabu yamna phattaba nupi ma oirami makhoigi imung kaihali mana sinba ngaktani nongmata manem amadi masangi leita laradi hangbidi tongana sarabadi ngamnaba sagadabani haina adubu magi thabak tawramdai pakon hairamdai dadi masanupi oiriba thadoida loina thaudarami thadoi su kari suaiba ngamjadana adumak manamana taw haibadu tawrami somda thawbagi yumdani memtona aidine aina pamjaba imaw ama thirani ma wathi tawnuko ai luba ngamoi nangna ngamoi hairga yarabro nahannaidi nangonda nangi khangnajabi nupi leirabadi pusilaw haikraba natro ado nangna pusilaktrabanina haujikti aina ne aige pamba imaw ama thirani asi hairam laga memtona du masanupagi kadagi thokre nahan kaithel thingnab nupido madumda thirugi ai maga natana atopa lamlambi kanagaso punsile punse mangamoi adubu aina mabu thiduise ludi lodorida maming su khangde lekai su khangde oda kaithel ma lakra ngai asi khana thauba thadoi hoigi khulda laktuna thadoi tholakpa ngaijarami adubu mana ngaijari badu aremba tarami thadoi di thoklakpa koba leiramdi asumna matamdi hauki numidangi matamni thadoi mama masadu sak thongli lembina kadai insang do ima simbireklagi ima kainom taigi kari haigi harinu isabu imana migi mayimna thabak subu satpada tasawna su pamde hai aduna silkhra tungsilaga kona malaina batausi ida thoinuna su moigi mani thokpa malai magi kondo hona yon thokani hai adu se leiradi aibula ho hai aisu yumda thabak kisu tawda leibado yawai matam lenpham khangde hoi aina yumbudagi silkhra hanglagi aduga kondo leirasi kondo leiraga mu nangina bungsina ne pi sawa makhol taning de haidana hanagum singjang namu yankai hidra sini adugibu tasawna yumda leidaba kanda tek saraga loiri phare isagi kondo leinab tawrisi se insang sisunya sema loirisi asumna mama masadu jak thominari asumna numit adusu hawkirami mathangi numit ni lembi mane hek thabak suba satpa yumaduda magi mathau du tawrami tanjaduda
ꯌꯨꯝꯕꯨꯗꯨꯒꯤ ꯅꯨꯄꯤ ꯁꯥꯈꯤꯗꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯌꯥ, ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯦꯝꯃ? ꯍꯣꯔꯦꯟ ꯅꯪꯅ ꯌꯨꯝ ꯍꯜꯂꯝꯗꯥꯏꯗꯅꯦ ꯅꯪꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯑꯩꯈꯣꯏ ꯂꯥꯏꯁꯤꯗꯒꯤ ꯂꯧꯔꯣꯀꯣ꯫ ꯑꯩ ꯊꯪꯅꯕ ꯈꯨꯜꯗ ꯑꯩꯒꯤ ꯏꯆꯦ ꯑꯃ ꯂꯩꯕꯗꯣ ꯃꯈꯣꯏꯗ ꯆꯠꯂꯨꯒꯦ꯫ ꯍꯣꯏ ꯏꯆꯦꯕꯦꯝꯃ, ꯑꯗꯣ ꯀꯔꯤꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯅꯣ? ꯑꯩꯁꯤ ꯏꯆꯦꯕꯦꯝꯃꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ? ꯁꯠ ꯍꯥꯏꯌꯨꯅꯦ꯫ ꯏꯆꯦꯕꯦꯝꯃ, ꯁꯦꯜꯒ ꯂꯩꯔꯕꯗꯤ ꯈꯤꯇ ꯄꯨꯖꯒꯦ꯫ ꯀꯔꯤꯒꯤ ꯁꯦꯜꯅꯣ? ꯀꯩꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯤꯅꯣ ꯅꯪꯕꯣ? ꯏꯆꯥ ꯅꯨꯄꯤꯒꯤ ꯀꯣꯟ ꯑꯃꯠꯇ ꯂꯩꯕꯤꯒꯦ ꯇꯧꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯏꯆꯦꯕꯦꯝꯃꯒꯤ ꯁꯦꯜꯗꯣ ꯁꯨꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤ ꯈꯨꯠꯁꯨꯃꯟꯗꯒꯤ ꯀꯛꯄꯤꯌꯨ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯄꯤꯔꯒ ꯂꯣꯏꯔꯦꯅꯦ ꯑꯗꯨꯒꯤꯕꯣ꯫ ꯀꯩꯗꯧꯕꯒꯤ ꯅꯪꯒꯤ ꯈꯨꯠꯁꯨꯃꯟꯗꯒꯤ ꯀꯛꯇꯣꯏꯅꯣ? ꯑꯩꯅ ꯏꯆꯥ ꯊꯥꯗꯣꯏꯒꯤ ꯑꯃ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦꯅ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯇꯨꯡꯗ ꯁꯥꯈꯤꯁꯨ ꯃꯥꯒꯤ ꯃꯆꯦ ꯑꯣꯏꯔꯤꯕꯤ ꯃꯦꯝꯇꯣꯟ ꯍꯣꯏꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯈꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯦꯝꯇꯣꯟ ꯍꯣꯏꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯥꯈꯤꯅ, ꯏꯆꯦ, ꯏꯆꯦ꯫ ꯊꯧꯕꯅ, ꯏꯗꯣꯝꯆꯥ ꯂꯧ, ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯊꯧꯕ, ꯅꯃꯥꯗꯤ, ꯅꯃꯥ ꯂꯩꯇ꯭ꯔꯣ? ꯇꯥꯟꯖꯥꯗꯨꯗ ꯃꯦꯝꯇꯣꯟꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯥꯈꯤꯌꯥ, ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯏꯆꯦꯅ ꯑꯩ ꯂꯥꯛꯑꯣꯅ ꯄꯥꯎ ꯍꯥꯏꯔꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ? ꯍꯣꯏ, ꯏꯆꯥ ꯅꯨꯄꯥ ꯑꯉꯥꯎꯕ, ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕꯁꯦ ꯑꯁꯤꯒꯤ ꯏꯃꯧ ꯑꯝꯇ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯒꯦ ꯇꯧꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯌꯥꯝ ꯐꯕ ꯑꯃ ꯂꯩꯌꯦ꯫ ꯏꯃꯨꯡꯗꯣ ꯁꯦꯜꯕꯨꯗꯤ ป้ꯥꯏꯗꯦ, ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤ꯫ ꯁꯦꯜ ꯄꯥꯏꯕꯒ ꯄꯥꯝꯖꯗꯦꯗ ꯏꯆꯦ꯫ ꯑꯩꯗꯤꯅꯦ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯑꯗꯨꯅꯤ ꯄꯥꯝꯃꯤꯁꯦ꯫ ꯑꯗꯨꯗꯤꯅꯦ ꯁꯥꯈꯤꯌꯥ, ꯑꯩ ꯅꯣꯡꯃ ꯅꯣꯏꯗ ꯂꯥꯛꯀꯦ, ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯃꯌꯨꯝꯗꯨꯗ ꯆꯠꯂꯨꯔꯁꯤ꯫ ꯏꯃꯥ, ꯋꯥꯊꯤ ꯇꯧꯅꯨꯀꯣ꯫ ꯑꯩꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯂꯩ꯫ ꯑꯩ ꯃꯥꯒ ꯅꯠꯇ꯭ꯔꯗꯤ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯗꯤ ꯅꯪꯅ ꯈꯣꯏꯗꯥꯖꯕꯤꯗꯣ ꯄꯨꯁꯤꯜꯂꯛꯎꯗꯅ, ꯍꯥ? ꯅꯪꯅ ꯁꯦꯟ ꯆꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯔꯁꯨ ꯏꯃꯥꯗ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯑꯃ, ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡꯗꯣ ꯇꯥꯛꯎꯅꯦ, ꯆꯠꯇꯨꯅ ꯍꯥꯏꯔꯨꯒꯦ꯫ ꯑꯁ, ꯃꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇ ꯈꯪꯗꯦꯗ꯫ ꯅꯨꯄꯤꯗꯨꯅ ꯐꯥꯎ ꯑꯩ ꯃꯁꯛ ꯈꯪꯉꯝꯃꯣꯏ꯫ ꯑꯩꯁꯨ ꯅꯍꯥꯟ ꯀꯩꯊꯦꯜꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯕꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯗꯣ ꯇꯣꯛ ꯑꯗ꯭ꯋꯥꯏꯗ꯫ ꯅꯪꯒ ꯅꯨꯡꯁꯤ ꯃꯔꯤꯁꯨ ꯂꯩꯅꯗꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯂꯩꯐꯝꯁꯨ ꯈꯪꯗꯕ꯫ ꯑꯁ, ꯇꯥꯕ ꯌꯥꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ꯫ ꯑꯩꯗꯤ ꯈꯪꯗꯦ, ꯑꯩꯅ ꯄꯥꯝꯖꯕꯤ ꯏꯃꯧ ꯑꯃ ꯊꯤꯔꯅꯤ, ꯋꯥ ꯂꯣꯏꯔꯦ ꯁꯤꯗ꯫ ꯁꯥꯈꯤꯅ, ꯊꯧꯕ, ꯅꯪꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅ ꯐꯅꯤ꯫ ꯅꯃꯥꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯃꯧ ꯎꯅꯤꯡ ꯇꯧꯖꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯊꯧꯕꯗꯤ ꯋꯥꯈꯜ ꯋꯥꯅ ꯅꯍꯥꯟ ꯀꯩꯊꯦꯜꯗ ꯊꯦꯡꯅꯈꯤꯕꯤ ꯂꯩꯁꯥ ꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯤꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯥꯏꯕꯤꯒꯤ ꯃꯄꯥꯝꯒꯤ ꯃꯧꯄꯥ ꯊꯣꯛꯄ ꯑꯅꯤ ꯂꯥꯏꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯕꯤꯅ, ꯊꯥꯗꯣꯏ, ꯊꯥꯗꯣꯏ꯫ ꯀꯩ ꯍꯥꯏꯒꯦ ꯏꯅꯝꯃ? ꯅꯕꯨꯡ ꯂꯥꯛꯄ ꯂꯥꯛꯏꯌꯦ, ꯀꯩꯅꯣ ꯆꯥꯅꯕ ꯈꯔ ꯁꯦꯝꯃꯨ ꯂꯥꯎ꯫ ꯊꯥꯗꯣꯏ ꯃꯁꯥꯗꯨ ꯈꯖꯤꯛ ꯍꯩꯅꯗꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯃꯥ ꯃꯅꯝꯃꯅ ꯍꯥꯏꯔꯤꯕꯗꯨ ꯇꯜꯂꯤ ꯉꯝꯃꯣꯏ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯊꯥꯗꯣꯏ ꯃꯅꯝꯃꯒꯤ ꯀꯥꯗ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯪꯂꯛꯄ ꯎꯕꯗ ꯂꯥꯛꯄꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯊꯥꯗꯣꯏꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯔꯤꯁꯤꯕꯨ ꯀꯩ ꯆꯥꯒꯦ? ꯊꯥꯗꯣꯏ ꯂꯥꯛꯄꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯃꯅꯝꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯝꯃ, ꯀꯔꯤ ꯆꯥꯅꯕꯅꯣ ꯁꯦꯝꯗꯣꯏꯁꯤꯕꯣ? ꯑꯩ ꯁꯦꯝꯖꯔꯝꯂꯒꯦ꯫ ꯅꯪ ꯇꯥ ꯂꯥꯛꯄꯅ ꯁꯤꯡꯖꯨ ꯄꯨꯔꯛꯄꯅꯦ, ꯑꯗꯨ ꯇꯣꯠꯂꯛꯎ, ꯑꯗꯨꯒꯅꯦ ꯁꯦꯝ ꯀꯣꯝꯂꯥꯗꯣ ꯑꯗꯨꯁꯨ ꯈꯣꯛꯂꯛꯎ, ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯊꯅꯝꯂꯕꯅꯤ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯗꯨꯅ ꯁꯤꯡꯖꯨ ꯇꯣꯠꯂꯤꯉꯩ ꯂꯥꯛꯄꯗꯨ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯎꯕꯗ ꯍꯩꯅꯗꯕ ꯅꯇꯧ ꯎꯠꯂꯤꯁꯤꯕꯣ? ꯑꯩꯁꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ? ꯊꯥꯗꯣꯏ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯨ ꯇꯧꯔꯒ ꯂꯩ꯫ ꯃꯤꯅ ꯋꯥ ꯍꯪꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯗꯨ ꯀꯩꯒꯤꯅꯣ? ꯃꯇꯝ ꯈꯔ ꯑꯩꯅ ꯅꯪ ꯂꯩꯁꯥꯕꯤꯗꯨ ꯂꯩꯖꯈꯤꯁꯅꯨ ꯍꯥꯏꯅ ꯊꯝꯕꯤꯕꯅꯤꯗ, ꯀꯨꯏꯔꯔꯣꯏ ꯅꯪꯕꯨ ꯑꯩꯅ ꯐꯥꯗꯧꯕ꯫ ꯅꯁꯥꯅ ꯌꯥꯔꯁꯨ ꯌꯥꯗ꯭ꯔꯁꯨ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯧꯅꯤ꯫ ꯅꯪꯒꯤ ꯃꯃꯜ ꯑꯩꯅ ꯅꯣꯏꯅ ꯅꯝꯕꯗ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯄꯗꯨ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯉꯁꯥꯏꯗꯒꯤ ꯄꯥꯈꯠꯂꯝꯕꯗꯨ ꯇꯞꯅ ꯇꯞꯅ ꯄꯤꯂꯨ ꯄꯤꯔꯥꯡ ꯑꯣꯏꯅ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯅꯝꯃ ꯂꯥꯏꯕꯤꯅ ꯃꯥꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯩ ꯊꯥꯗꯣꯏ, ꯊꯥꯗꯣꯏ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯗꯨꯛ ꯀꯨꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯨ ꯆꯥꯛꯈꯨꯝꯗꯨꯗ? ꯊꯥꯗꯣꯏ ꯃꯥꯅ ꯁꯦꯝꯂꯤꯕ ꯑꯆꯥ ꯑꯊꯛ ꯈꯔꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯅꯝꯃ, ꯁꯤꯗ ꯂꯩꯔꯦ꯫ ꯂꯥꯛꯄ, ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯩꯗꯤ ꯍꯧꯔꯦꯍꯦ, ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯁꯤꯡꯖꯨꯁꯦ꯫ ꯍꯣꯏ ꯏꯆꯦ, ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯤ ꯇꯥꯅꯧꯔꯕꯤ ꯈꯨꯠꯁꯥꯅ ꯇꯣꯠꯄ ꯁꯤꯡꯖꯨꯁꯦ ꯑꯝꯇ ꯄꯦꯟꯅ ꯆꯥꯒꯦ꯫ ꯊꯥꯗꯣꯏ, ꯅꯪꯁꯨ ꯆꯥꯁꯤ ꯂꯥꯎꯗꯅ꯫ ꯑꯩ ꯆꯥꯅꯤꯡꯗꯦꯗ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯊꯣꯛꯈ꯭ꯔꯣ ꯑꯗꯨꯗꯤ, ꯍꯣꯔꯦꯟꯅꯦ ꯇꯨꯈꯛ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯀꯧꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯕꯤꯗꯨ ꯁꯤꯡꯖꯨꯗꯨ ꯆꯥꯕ ꯍꯧꯏ꯫ ꯂꯥꯛꯄꯅ, ꯍꯟꯗꯛ ꯑꯩꯒꯤ ꯌꯨꯝꯗꯣ
ꯁꯥꯕ ꯂꯣꯏꯕꯒ ꯊꯥꯗꯣꯏꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯁꯤꯜꯂꯒꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯑꯩꯉꯣꯟꯗ ꯍꯪꯗ꯭ꯔꯁꯨ ꯅꯪꯅ ꯄꯨꯅꯤꯡꯕ ꯅꯨꯃꯤꯠꯇꯅꯦ ꯀꯣꯛ ꯐꯥꯔꯒ ꯄꯨꯁꯤꯜꯂꯣ ꯏꯄ꯭ꯋꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧ ꯏꯆꯦꯅ ꯌꯥꯔꯤ ꯊꯥꯗꯣꯏ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯥꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯟꯖꯩ ꯏꯅꯝꯃ ꯅꯪꯁꯦ ꯑꯉꯛꯄ ꯅꯨꯄꯤꯅꯤꯀꯣ ꯑꯩꯕꯨ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯂꯥꯏꯗꯤꯒꯨꯝꯅ ꯃꯃꯜ ꯂꯧꯗꯨꯅ ꯌꯣꯟꯒꯦ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯀꯣ ꯅꯪꯒꯤ ꯅꯆꯥ ꯅꯤꯉꯣꯜꯗ ꯇꯧꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯄꯨꯝꯕ ꯇꯥꯁꯧ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯨꯄꯤ ꯃꯋꯥ ꯂꯧꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯏꯆꯟꯒꯤꯗꯃꯛ ꯃꯕꯨꯡꯉꯩ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯝꯕꯣꯝ ꯇꯤꯡꯗꯨꯅ ꯅꯆꯟꯅꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯕꯗꯤ ꯃꯤꯅꯁꯨ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯇꯧꯔꯝꯂꯣꯏꯀꯣ 이나마 ngасidi natalay na mabuyang warawi. Asihay na madum tumina kapsarami asumna numidangi matamni Thadoy. Ngasay manam mamadilak na sanhakiba warising doon na maram oiraga wakal inong nungaytan layrami. Mana asumna wakal nungaytan laybado ubada mamalimbi na asumna hayraglami. Kay daw ragi imagi biya manangwak masi doon layribado po karigino. Kayo daw di pa. Imada siyang nahayo. Isabu kay daw ragi. Thadoy, nasaydagi khangzin lam mamilu pirang adu tapna sinharagtuna mamada pauk pumbatamlami. Lembi, asaw mo ni heman kiduna sur puina holaga asum nairaglami. Kaya adami usitriba mauni hune. Nang masu, mina nang bu karishu layta na nganglaga tumina tum laisilba karigino. Mamay to kupak na niya on thazila mo yadro. Nang na so yaw na mingam drisibu karigino. Magi bema, nang bu mi khara ngamu kay doge. Nang mingam daba na taw sidani mina niya kudong saba lawkidoisi. Madugi mawdu maso hojik maknya ay wangang narugi mi usitaba sadana. Isagi damo mama ay lay habise khangja mane. Ay isabu karisu laytaba lai phadibi gumna mama lawdu yonthokpa yabagi mawda khangmidun mangaside. Asihay na lembi sauna mamabu sayrugi hayna hawgalakpada masadu lektharaklammi. Ima, kaidaragi ima, si wakalam tataw, taso, ima si kainam taw, ima, nasana ko si tabra ima. Thadoy na kauri batu asobaga laybi kasu tarami, adubu tasin nadana adumak layrami. Thadoy, ising khara lawduna mamagi makok aduda ising adu thabiri lembisu wakal tap na taraklami. Ima, wakal tarabo. Ima pamudi hipke isasya kainam tawkre. Hoy ma, tapnaw ko sisi. Asum na Thadoy na mamabu pamungda pusin birami. Ima, nachamay ba kurso haibra? Kaurura nuda, kaisum tawroy. Ado, jak tumluro. Ima nga hekta tumina pothage. Asum na namit aduso hawkirami, lembidu, masadoy son sile haiduna namit mangani mukti tabag suba sa lamde. Nongmay tathazadana Saki ka memton gadu lembi hoyda laklami. Saki na. Lembi! Hayma, isibema kakalaw, pidasong da pambiyo. Saki na. Kay daw ragi nang bu nahan kay tabag suba lakdrade. Isibema, isasya, ngamdado na layruri, adugini. Hayeng dagidi, tabag suba sa lagi haydana, kalamlibani. Nasangamdrabadi po tako da. Nang na nasapas na kan kalabagana niya lao kay sukayti. Ado isibema na lakpa po kay layragi. Sida sumlakpara natraga kay dasat pirubano. Ay si nangonda kay nom tahay na laklibani. Asihay na Saki na memton bu limbido masagtakto na asum na hiraklami. Tu, masi, ay kahekpok ni nabi isini. Magi mamaw nupi mania kanat thiriba. Aduda ina, ay ko'y Thadoy bu, ay ko'y isigi, mamaw oy ihlasi haygedana laglibani. Memton su lembida asum na hiraklami. Inahoy pi mahay ni hekta kauragi ko, ay su, ay ko'y Saki na niya, isa Thadoy gi maramda, wari bu malido na tari. Ay siya, isa Thadoy bu, imaw oy ragi idana, hekta hayba laglibani. Isi hoy nga isyan oy na bahay dudi, yam na pabuwapam ni. Aduda, ay ko'y di layrab oyrubani na hayengway isibe mo ko'y na pamti tawraklabadi. Memton na, adogi bu karino ay ngonda,
लाइरा इना खुनबा करीसु लेते अइगी हाइबाबु इमौ ओइगदौरिबिदो मबुक मपाउ फाबि ओइरबदि यारे अदो अइगी इमौ ओइदौरिबिदो मसक अमुते येंगे अखोइ साखीना तंबददि लाइगी मसागुम फजैना तम्मे अइसु अमुते येंगे होइ सेबेमा अइ इसानुपिबु कौथोकजरके थादोय इमागी बेमा मपानदा अमुते थोगलाओ थादोय ममाना कौबदु तारदुना मपाना थोरकलमी कयागे मा लेम्बीना नंगना माबुक साखी होई इसाबु उनबा लाइये मेमतोंदी थादोयगी इंगना फजरबा मसकदु उबदा मथमोइदा मोमो नोक्सै मेमतोन थादोयदा येंगदुना असुम हाइरकलमी ओंथोकना फजख्रेदे इसादी लाओ सिदा इमागी नाकता फामु लाओ लेम्बी मसानुपीदा असुम हाइरकलमी थादोय महाक्से नमाबुक साखीगी मसेनी नंगबुन्या इसी एसीगी ममौ ओइजरगे हाइदना हाइबा लाक्लिबने थादोय ममागी वाफम अदु ताबदा इकाइना नोंथकी थादोयगी मतौदुदा साखी नोक्लदुना असुम हाइरकलमी इसा थादोयसे इकाइख्रेने हे मेमतोना इसाबु करी इकाइनो लाओ इमागी नाक्ता फामु लाओ सिदा असी हाइना मेमतोना थादोयबु मागी मनाक्ता फमहल्लमी अदुगा असुम हाइरकलमी अदुदी इना ओइबेमा अफब नुमिनमी येंगलगा मंगोल कारकलगे अथु मतमदने लुहोंगनब तौरसी असुमना ngak wari watai tawraba tungda saki amadi memtonsu satkhirami ngasai sanaribu wari pumba laibi su tarami saki amadi memton chakrabada laibi du isau langba hauraklammi ima hojik thadoibu mamo oiragena haibala amido yaba ngamoi haina haidoko I karigi haidok toiba aduk phaba mari malaklagabu karigi yaroi haina haidokidoribano aikhoi thadoidi aina ipamgi upa thokpa mada thajani haidana walosinakramni करिया नंगना करी ओइरदना आइगी इसाबु थाजानी हाइदना वालो सिलुरिबा आइगी इसादी ममा आइना पाम्बा अफबा याना पारा थाजानी इस मसक मसासु खंगनदब नुपादुदा नजानुपितो थाजरगा नुंगाइना लेरनी सिनिने चाउथोकना हाइबिगे आइगी इपा लाकबा उफबा नुपादिने नपुनसिदसु फंगरोय आइगी उपा लाकबदा महारानी गुमना लेजौना सिनबिबनी कैनो यादगा तोकजौना हो पामजदे नोइगी नौपा नुपा युराई सुबदो ममा आई लेना नंगी करीना तिक लेदना इसागी पुनसिदा खुथिंजिलक्लिबनो हाय अदुगने नंगना लाकपदगी थादोय पीनी हाइना लौसिलुब सेलसिंगदो याम थुना सिंगदोखो मदुना मरम ओइरगा वाथौ हेक थोअलक्लबा नंगबुने आइना कैदौगी फरे फरे आइना हाइबा याद्रबनिना नोइगी लुहोंगबदो यावरोय लुहोंबगी जगा मतांगलक्प यारोय खोइदा हो यावबिनु नोइदगिने सेलांगबिगदब मीदो आई नते करी थोइना तौ साइनो खंगदेने मोइगी मौपा युराई सुबदुदा इसा नुपी पियु याद्रगा साउबिरी यारेसिमा तो हाय नंग मसु तुमि लयो मीना सुम ngam-ngam लेहलसे हाइरिब्रो इमागी बेमा हौसिक मतम सिदी मी खरा सुंगम नंगी मिंगमदब नवोंदुदिने याररोय मीना तुम तुहत पीबा ताबनी होइबा अदो तोबा नसादो याम सागोत्कनो नांगी दुमाइना अमुक लेक्थरगनीबा असुमना थादोइना ममाबु फाथाबिरमी असुमना मतमदि असुमना सुम हौखी थादोइसु थौबगा लुहोंबगी मतम लेपलमी अदुबु थौबदी मागा लुहोंगदोरिबा नुपी असि अदुंगै कैथेलदा थेंगनखिबा नुपीदुनि हाइबा खंगलमदे मरम असिना मादी लुहोंबसिबु पामलमदे अदुबु ममाना हाइमनबदगी मासु लुहोंबसिबु यारमी अदुबु थौबदी नुमित खुदिंगी अदुंगै कैथेलदा थेंगनखिबि नुपीदुबु अदुमक थीजरमी अदुबु फंगबा कौबदि लेरमदे असुमना मतमदी असुम हौखिबना थौबा मदी थादोइसु लुहोंगलमी लुहोंबगी नुमिदांग अदुदनी थौबा मागी कादा संगलक्तुना थादोइदा हना येंगदना असुम हाइरकलमी नंगी मिंगदो थादोइ हेबा नत्रो आई तंगोन वाख्राइगे आइदि तसेंगना लुहोंबसिउ पामदबनी अदुबु इमाना हाइमनबदगी लुहोंबसि याखिबनी अदुबु आइगी थवाइना खुइदाजबि मलै माबु आइना फंगनबा थीखिनी थीदसु लाक्नी माबु फंगबु नुमिता माबु आइदी युमसिगी मवैना पुसिलगनी मदुदा नंग आई वरगनो नंगसु युम मसि लेगे हाइरबसु अदुम लयो आई नंग मुसलो हाइना तालोय अदुगा नंग एंगोंदा नक्सिंग हाइनदि खलकनो असि हाइरमलगा मोनम लौदुना फक थारिबदुगी मथक्ता तुमखिरमी थादोइ तपना ममितगी मपि सिंथरक्लमी करिदो आइगोदा थोगलिबा थौदोक असिबो असिदा युम असिगी मवैना लाकबा नुमित असिदा
ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯇꯥꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯇꯥꯅꯕꯒꯤꯔꯣ ꯑꯩꯅ ꯅꯨꯡꯁꯤꯔꯕ ꯏꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯅ ꯃꯗꯣꯝ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯊꯥꯗꯣꯏꯒ ꯊꯧꯕꯒ ꯂꯨꯍꯣꯡꯕꯁꯨ ꯊꯥ 2ꯃꯨꯛ ꯐꯥꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯂꯥꯛꯄꯗꯒꯤ ꯃꯦꯝꯇꯣꯟ ꯊꯕꯛ ꯑꯝꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯊꯥꯗꯣꯏꯅ ꯃꯥ ꯇꯧꯒꯦ ꯏꯃꯥ ꯄꯣꯊꯥꯕꯤꯌꯨ ꯍꯥꯏꯅ ꯊꯕꯛ ꯑꯝꯇ ꯌꯥꯎꯍꯜꯂꯝꯗꯦ꯫ ꯊꯥꯗꯣꯏ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯄꯨꯝꯕ ꯆꯦꯜꯂꯝꯃꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯃꯤꯉꯝꯖꯗꯕ ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯍꯣꯏ ꯆꯠꯄ ꯃꯇꯧ ꯑꯁꯤꯗ ꯃꯅꯦꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯦꯝꯇꯣꯟꯅꯁꯨ ꯊꯥꯗꯣꯏꯕꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯏꯗ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯦꯝꯇꯣꯟꯗꯨ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯊꯧꯕ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯧꯕꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯆꯥꯛ ꯊꯥꯡꯗꯣꯔꯛꯑꯣ, ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯊꯥꯗꯣꯏꯅ ꯊꯧꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯃꯆꯥꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯂꯨꯔꯤꯕ? ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯊꯕꯛ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨ ꯑꯩꯁꯦ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯏꯃꯥ? ꯃꯧꯁꯦ ꯍꯌꯦꯡꯗꯒꯤ ꯃꯄꯥꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯨꯒꯦ꯫ ꯃꯣꯏ ꯃꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯤꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ? ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯕꯗꯤ ꯆꯠꯂꯨ ꯍꯥꯏꯌꯨ ꯀꯩꯅꯣ? ꯑꯣ ꯐꯔꯦ ꯃꯧꯅꯅꯦ ꯅꯪꯒꯤ ꯋꯥ ꯑꯃ ꯇꯥꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ꯫ ꯑꯩꯅ ꯅꯪ ꯅꯁꯥꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ, ꯌꯥꯗꯦ꯫ ꯐꯔꯦ ꯅꯪꯅ ꯌꯥꯔꯕꯗꯤ ꯍꯌꯦꯡ ꯍꯦꯛ ꯆꯠꯆꯔꯁꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ꯫ ꯃꯧ ꯁꯦꯜꯁꯦ ꯄꯥꯏꯁꯤꯟꯈꯣ꯫ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯏꯃꯥ? ꯌꯥꯔꯦꯗ꯫ ꯌꯥꯗꯦ ꯁꯤꯅꯦ ꯄꯥꯏꯁꯤꯜꯂꯣ꯫ ꯏꯃꯥꯁꯨ ꯅꯣꯡꯃ ꯂꯥꯛꯀꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯃꯄꯥꯝ ꯂꯝꯗꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯏꯃꯥ ꯑꯩ ꯂꯥꯛꯏꯌꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ꯫ ꯏꯃꯥꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯒꯦ? ꯑꯃꯥꯏꯕꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕꯣ? ꯏꯁꯥꯁꯦ ꯆꯥꯕ ꯊꯛꯄ ꯏꯌꯥ ꯌꯥꯗ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯀꯗꯕꯁꯨ ꯏꯁꯥꯁꯦ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯏꯅꯝꯍꯣꯏ ꯇꯥꯆꯧꯍꯣꯏꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯕ꯭ꯔꯣ? ꯀꯥꯏꯗꯩꯅꯣꯗ, ꯅꯪꯒꯤ ꯇꯥꯆꯧꯒꯅꯦ ꯁꯤꯗ ꯂꯩꯇꯦ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯐꯔꯦ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯃꯈꯥꯔꯣꯝꯒꯤ ꯄꯩꯁꯥꯗꯣ ꯃꯥꯕꯨ ꯀꯧꯍꯜꯂꯨꯔꯒꯦ ꯑꯃꯥꯏꯕꯗꯣ꯫ ꯍꯣꯏ ꯑꯩꯁꯨ ꯁꯤꯗ ꯏꯃꯥ ꯅꯥꯕ ꯐꯠꯇ꯭ꯔꯤꯐꯥꯎ ꯂꯩꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯥꯒꯤ ꯏꯃꯥꯅꯁꯨ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯔꯨꯔꯣ ꯍꯥꯏ꯫ ꯃꯥꯁꯨ ꯅꯣꯡꯃ ꯂꯥꯛꯀꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯣ ꯐꯔꯦ ꯑꯗꯨꯏꯗꯤ꯫ ꯑꯗꯨ ꯅꯪꯕꯨ ꯅꯅꯦꯝꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯣ? ꯌꯥꯝ ꯂꯨꯅ ꯇꯧꯏ ꯏꯃꯥ꯫ ꯏꯕꯨꯡꯉꯣ ꯊꯧꯕꯅꯗꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯃꯣꯏꯆꯥꯗꯣ ꯑꯃꯨꯛꯇ ꯑꯃꯥꯏꯕ ꯀꯧꯕꯤꯔꯁꯨ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯄꯨꯔꯛꯄ ꯉꯥꯃꯣꯛꯁꯦ ꯃꯣꯏꯆꯥꯒꯤꯁꯨ ꯈꯔ ꯄꯨꯈꯣ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯑꯆꯪꯕ ꯁꯦꯜ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯃꯄꯥꯝꯗ ꯂꯩꯔꯛꯄ ꯆꯌꯣꯜ ꯑꯃ ꯐꯥꯔꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯊꯧꯕꯒꯤ ꯌꯨꯝꯗꯅꯤ꯫ ꯏꯃꯥꯒꯤ ꯊꯧꯕ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯊꯥꯗꯣꯏ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯅꯅꯦꯝꯅ ꯅꯥꯔꯒꯅꯦ ꯅꯣꯡꯃꯇ ꯅꯪꯅ ꯆꯠꯇꯨꯅ ꯍꯪꯂꯨꯗ꯭ꯔꯕꯗꯤ ꯌꯥꯝ ꯐꯖꯔꯣꯏꯅꯦ꯫ ꯏꯃꯥ ꯑꯗꯨꯝ ꯆꯠꯂꯨꯔꯣ, ꯑꯩꯗꯤ ꯇꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ? ꯊꯧꯕ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯅꯪꯅ ꯊꯥꯗꯣꯏꯕꯨ ꯃꯤꯔꯥꯏꯗꯨꯅ ꯊꯝꯂꯤꯕꯗꯣ ꯇꯧꯒꯅꯨ꯫ ꯅꯪ ꯇꯨꯡꯗꯅꯦ ꯌꯥꯝ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ꯫ ꯅꯪꯕꯨ ꯑꯩꯅ ꯅꯝꯗꯨꯅ ꯂꯨꯍꯣꯡꯒꯦ ꯍꯥꯏꯗꯅ ꯅꯪꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨꯅꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯒ ꯀꯩꯁꯨ ꯃꯔꯥꯏ ꯂꯩꯖꯗꯕꯤ ꯊꯥꯗꯣꯏꯗ ꯇꯥꯏꯅꯕꯗꯨꯗꯤ ꯏꯃꯥ ꯄꯥꯝꯗꯦ꯫ ꯅꯪꯒꯤꯗꯨꯗꯤ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯩ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯇꯣꯟꯅ ꯊꯧꯕꯗ ꯊꯥꯗꯣꯏꯒꯤ ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯝ ꯍꯟꯅ ꯌꯦꯡꯕꯤꯗꯅ ꯊꯥꯗꯣꯏ ꯃꯃꯥ ꯃꯆꯥꯇꯪ ꯋꯥꯅ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯊꯥꯗꯣꯏꯗ ꯃꯥꯅ ꯇꯧꯈꯤꯕꯗꯨ ꯂꯥꯜꯂꯦ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯊꯧꯕ ꯑꯃꯗꯤ ꯃꯦꯝꯇꯣꯟꯗꯨ ꯊꯥꯗꯣꯏ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯊꯥꯗꯣꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯅꯦꯝ ꯍꯣꯏ ꯂꯥꯛꯂꯤꯅꯦ꯫ ꯏꯅꯝꯃ, ꯏꯕꯨꯡꯉꯣ ꯊꯧꯕ, ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯁꯤꯁꯦ꯫ ꯏꯅꯥꯎ ꯏꯕꯦꯝꯃ, ꯅꯪꯗꯤ ꯍꯛꯆꯥꯡꯕꯨ ꯌꯥꯝ ꯀꯜꯂꯝꯂꯦꯅꯦ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕ꯭ꯔꯣ? ꯇꯧꯗ꯭ꯔꯦ, ꯍꯟꯗꯛꯇꯤ ꯏꯁꯥꯁꯤ ꯈꯔ ꯅꯨꯡꯉꯥꯏꯔꯦ꯫ ꯇꯥꯟꯖꯥꯗꯨ ꯊꯥꯗꯣꯏꯁꯨ ꯃꯅꯦꯝ ꯂꯥꯛꯏ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯕ ꯌꯥꯎꯔꯝꯕꯗꯨꯗ ꯃꯥꯗꯤ ꯏꯉꯛꯉꯛꯈ꯭ꯔꯦ꯫ ꯊꯧꯕꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯥꯗꯣꯏꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯀꯌꯥꯗꯒꯤ
ꯃꯥꯅ ꯋꯥꯅ ꯊꯤꯖꯔꯛꯂꯤꯕꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤꯗꯨꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯝꯕꯗꯨꯗꯗꯤ ꯃꯍꯥꯛ ꯏꯪꯉꯪꯉꯛꯅ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯒ ꯗꯥ ꯊꯧꯕꯒ ꯂꯥꯛꯄꯁꯤꯗꯤ ꯀꯩ ꯆꯥꯅꯤ? ꯃꯦꯝꯇꯣꯟꯅ ꯀꯔꯤꯕꯨ ꯆꯥꯔꯨꯅꯤꯒꯦ? ꯑꯔꯩꯕ ꯑꯃ ꯀꯣꯛ ꯊꯣꯡꯂꯒ ꯆꯥꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯀꯩꯊꯦꯜꯗ ꯊꯣꯛꯂꯨꯁꯣ, ꯑꯗꯨꯒꯅꯦ ꯉꯥ ꯂꯩꯔꯨꯁꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯦꯝꯇꯣꯟ ꯃꯥꯒꯤ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯊꯥꯗꯣꯏꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯁꯦꯜꯁꯤ ꯄꯥꯏꯁꯤꯀꯣ꯫ ꯌꯥꯔꯅꯤ ꯏꯃꯥ, ꯑꯩꯉꯣꯟꯗ ꯁꯦꯜ ꯌꯥꯎꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦ, ꯏꯃꯥꯈꯣꯏ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯅ ꯆꯠꯀꯦ ꯇꯧꯕꯒ ꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯥꯏꯈꯣ, ꯑꯩꯒ ꯆꯠꯁꯤ꯫ ꯃꯦꯝꯇꯣꯟꯗꯤ ꯃꯆꯥꯅ ꯃꯃꯧꯒ ꯆꯠꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯃꯤꯍꯨꯜ ꯑꯗꯨ ꯌꯥꯝꯅ ꯆꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯒ ꯊꯧꯕꯒꯗꯨ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯊꯥꯗꯣꯏꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ, ꯀꯩ ꯍꯥꯏꯒꯦ? ꯅꯪ ꯁꯤꯒꯤ ꯀꯩꯊꯦꯜꯁꯤꯗ ꯑꯩꯈꯣꯏꯅꯤ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯤꯡꯁꯤꯡꯂꯤ꯫ ꯗꯥ ꯊꯧꯕꯅ ꯅꯨꯄꯥ ꯑꯃꯒꯅ ꯇꯥꯟꯅꯔꯛꯄꯗ ꯑꯩꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯝꯕꯗꯣ꯫ ꯑꯩꯅ ꯅꯍꯥꯟꯈꯩ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯨꯕꯨ ꯋꯥꯅ ꯊꯤꯖꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯋꯥꯅ ꯊꯤꯔꯨꯔꯤꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯅꯛꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣ ꯗꯥ ꯊꯧꯕꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪꯒꯩꯒ ꯁꯤꯒꯤ ꯀꯩꯊꯦꯜꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯪ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯣꯡꯃꯗ ꯂꯥꯛꯈꯤꯗꯦ꯫ ꯅꯪꯒꯤ ꯅꯃꯤꯡ ꯂꯩꯐꯝꯁꯨ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯅꯪꯕꯨ ꯊꯤꯕꯗ ꯌꯥꯝ ꯋꯥꯅ ꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥꯅ ꯑꯩꯕꯨ ꯅꯝꯗꯅ ꯅꯪꯒ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯈꯤꯕꯤ ꯅꯨꯡꯁꯤꯕꯤꯗꯨꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯪꯕꯨ ꯍꯟꯅ ꯌꯦꯡꯗꯅ ꯃꯤꯔꯥꯏꯗꯨꯅ ꯊꯝꯂꯨꯕꯅꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯦꯡꯕ꯫ ꯑꯗꯨꯕꯨ ꯅꯪꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯈꯤꯕꯤ ꯂꯩꯁꯥꯗ ꯑꯣꯏꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯗꯣꯏꯗꯤ ꯏꯉꯉꯛꯅ ꯊꯧꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨꯗ ꯊꯧꯕ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯛꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯁꯤ ꯍꯥꯏꯅ ꯏꯀꯥꯏꯅ ꯅꯣꯟꯊꯔꯒ ꯂꯩꯈꯤ꯫ ꯑꯗꯨ ꯊꯥꯗꯣꯏ, ꯅꯪ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯅꯤ ꯊꯥꯏꯅ ꯀꯩꯊꯦꯜ ꯊꯦꯡꯅꯈꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯅ ꯍꯪꯉꯧ ꯌꯥꯗ꯭ꯔꯣ? ꯑꯁ ꯀꯃꯥꯏꯅ ꯍꯪꯗꯣꯏꯅꯣ ꯑꯗꯨꯕꯣ? ꯗꯥ ꯊꯧꯕꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩ ꯋꯥ ꯉꯥꯡꯕꯒ ꯇꯜꯂꯤꯗ꯫ ꯑꯗꯨ ꯊꯥꯗꯣꯏ, ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯁꯤꯗꯒꯤꯗꯤ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯊꯧꯕꯅ ꯊꯥꯗꯣꯏꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯊꯧꯕꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯗꯨ ꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯅ ꯊꯣꯡꯂꯒ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯇꯣꯟꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯧ꯫ ꯃꯇꯝ ꯈꯔ ꯅꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗ ꯂꯩꯈꯣꯀꯣ꯫ ꯅꯃꯥꯅ ꯃꯁꯥ ꯄꯨꯡꯐ ꯐꯔꯕ ꯀꯥꯟꯗ ꯏꯃꯧꯕꯨ ꯂꯧꯕ ꯂꯥꯛꯀꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯅꯌꯥ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯊꯨꯅ ꯐꯕ ꯑꯣꯏꯕꯤꯔꯣ, ꯏꯃꯥ ꯅꯥꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯊꯧꯕꯗꯨ ꯊꯥꯗꯣꯏꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯔꯤꯕꯣ? ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯐꯖ ꯂꯩꯌꯨꯀꯣ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯊꯧꯕ ꯑꯃꯗꯤ ꯃꯦꯝꯇꯣꯟꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅꯤ ꯑꯆꯧꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯨꯗ ꯂꯦꯝꯕꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯖꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯃꯥꯒꯤ ꯑꯆꯧꯕ, ꯅꯪꯕꯨ ꯌꯨꯝꯗ ꯂꯥꯛꯏꯕ꯭ꯔꯣ? ꯍꯥꯏ, ꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ, ꯅꯪ ꯇꯥꯆꯧ ꯂꯥꯛꯏꯌꯦ꯫ ꯇꯥꯆꯧ ꯂꯥꯛꯑꯦꯕ꯫ ꯑꯁꯤ ꯍꯥꯏꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯡꯕꯨ ꯀꯧꯖꯔꯛꯂꯝꯃꯤ꯫ ꯇꯥꯆꯧ, ꯏꯅꯝꯃꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ? ꯑꯆꯧꯕ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯆꯧꯕ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯃꯧꯗꯤ ꯀꯩꯗꯧꯔꯒꯦ ꯂꯥꯛꯇ꯭ꯔꯗꯤ? ꯃꯥ, ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯋꯥꯝ ꯊꯥꯡꯕꯤꯔꯛꯀꯅꯨ꯫ ꯀꯩꯗꯧꯔꯒꯦ? ꯅꯣꯏ ꯑꯅꯤꯕꯨ ꯁꯥꯎꯅꯔꯤꯕ꯭ꯔꯣ? ꯃꯥ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯒꯤ ꯏꯔꯜ ꯄꯨꯝꯕ ꯁꯨꯝꯗꯨꯅ ꯆꯥꯕ ꯂꯣꯏꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯃꯧ ꯃꯥꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯅꯨꯄꯥ ꯀꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯃꯗꯨ ꯇꯧꯒꯅꯨ ꯄꯥꯝꯗꯦ ꯍꯥꯏꯔꯨꯕꯒꯤ ꯃꯥꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯒꯨꯝ ꯆꯠꯈ꯭ꯔꯣ ꯈꯥꯏꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯇꯥꯜꯂꯛꯂꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯥ? ꯍꯥꯏꯗꯦ꯫ ꯃꯣꯏꯒꯤꯗꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯐꯪꯂꯕꯗꯤ ꯌꯥꯔꯦ꯫ ꯅꯨꯄꯥꯗꯨꯗꯒꯤ ꯁꯦꯜ ꯄꯨꯝꯕ ꯂꯧꯊꯣꯛꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯅ ꯆꯠꯂꯤꯕ
ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯗ ꯀꯩꯁꯨ ꯊꯤꯡꯗꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯐꯔꯦꯁꯦ ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯏꯃꯥ ꯅꯆꯥꯅ ꯏꯃꯥ ꯑꯃꯗꯤ ꯏꯆꯜꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯐꯠꯇ꯭ꯔꯕ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯗꯅ ꯏꯃꯥ ꯑꯃꯗꯤ ꯏꯆꯜꯕꯨ ꯑꯩꯅ ꯃꯤꯔꯥꯏꯔꯨꯔꯦ ꯏꯃꯥ ꯅꯆꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯗ ꯈꯨꯔꯨꯝꯖꯗꯨꯅ ꯃꯥ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯔꯝꯃꯤ ꯌꯥꯔꯦꯁꯦ ꯏꯃꯥꯅꯅꯦ ꯏꯆꯥꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯏꯆꯟꯊꯣꯏꯕꯤ ꯅꯪꯅꯁꯨ ꯐꯠꯇ꯭ꯔꯕ ꯅꯕꯨꯡꯉꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯨꯄꯤ ꯃꯋꯥ ꯂꯧꯔꯨꯕꯅ ꯏꯆꯜꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯌꯥꯎꯈꯤꯗ꯭ꯔꯦ ꯅꯪꯅ ꯅꯕꯨꯡꯉꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯏꯆꯜꯊꯣꯏꯕꯤ ꯅꯕꯨꯡ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯇꯥꯆꯧ ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ ꯇꯥꯆꯧꯗ ꯑꯩꯅ ꯁꯥꯎꯕ ꯉꯥꯎꯔꯧꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯇꯥꯆꯧꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯅ ꯅꯆꯜꯂꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯦ ꯑꯆꯧꯕ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤꯗꯒꯤꯗꯤ ꯑꯩ ꯑꯐꯕ ꯃꯆꯥ ꯑꯃ ꯑꯐꯕ ꯃꯕꯨꯡ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯒꯦ ꯏꯃꯥ ꯑꯃꯗꯤ ꯏꯆꯜꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯗꯣꯏꯁꯨ ꯃꯃꯥ ꯅꯥꯕ ꯐꯔꯛꯇꯨꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯄꯦꯟꯅꯕ ꯇꯧꯖꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯕ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯤꯌꯥꯝ ꯑꯃꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯀꯩꯅꯣ ꯃꯤꯌꯥꯝ ꯑꯃꯁꯤꯜꯂꯒ ꯌꯦꯡꯁꯤꯕꯣ ꯉꯥꯒ ꯑꯣꯏꯔꯖꯥꯠꯂꯣ ꯑꯁꯤ ꯈꯟꯅ ꯃꯤꯌꯥꯝ ꯑꯃꯁꯤꯜꯂꯤꯕꯗꯣꯝꯅ ꯆꯪꯂꯛꯂꯝꯃꯤ ꯎꯔꯦ ꯃꯇꯝ ꯑꯃ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯝꯕꯤ ꯂꯥꯏꯕꯤꯗꯨ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯅꯨꯄꯤ ꯑꯃꯅ ꯂꯥꯏꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯡꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯉꯥꯡꯂꯝꯃꯤ ꯃꯁꯦ ꯌꯥꯝ ꯇꯧ ꯉꯝꯃꯤ ꯅꯨꯄꯤꯅꯤ ꯃꯥꯅ ꯉꯝꯃꯤꯕꯨ ꯃꯧ ꯃꯥꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯑꯩꯒꯤ ꯑꯄꯪꯕ ꯏꯆꯥ ꯅꯨꯄꯥꯗꯒꯅꯦ ꯃꯣꯏꯊꯦꯝ ꯇꯧꯗꯅ ꯁꯦꯜꯒ ꯂꯧꯊꯣꯛꯂꯒ ꯂꯩꯔꯝꯃꯤ ꯍꯦ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯁꯤꯡꯂꯛꯎ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯅꯠꯇꯦ ꯅꯪꯕꯨ ꯃꯧꯅꯦꯁꯨ ꯍꯥꯏ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯌꯥꯕ꯭ꯔꯣ ꯍꯥ ꯀꯔꯤꯝꯇ ꯉꯥꯡꯗꯕ꯭ꯔꯣ ꯅꯪꯕꯣ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯈꯥꯏꯅꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛ ꯃꯄꯥꯝꯗ ꯂꯩꯕꯅꯤ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅꯅꯦ ꯁꯦꯜ ꯇꯥꯜꯂꯣꯅ ꯊꯥꯗꯣꯛꯂꯤꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯃꯍꯤꯛ ꯃꯈꯜ ꯑꯃꯅꯤ ꯃꯁꯦ ꯇꯨꯡꯗ ꯇꯧꯗꯅꯕ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯛꯍꯧꯁꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯩꯕꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯉꯥꯡꯂꯤ ꯑꯆꯧꯕꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯁꯣꯝꯗ ꯊꯧꯕꯒꯤ ꯌꯨꯝꯗꯅꯤ ꯊꯧꯕꯗꯨ ꯃꯀꯣꯛ ꯀꯨꯞꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯂꯒ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯅꯨꯡꯁꯤꯕꯤ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯈꯪꯉꯤꯅꯦꯍꯦ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯇꯣꯟ ꯃꯥꯅ ꯄꯥꯏꯔꯝꯕ ꯈꯥꯕꯩꯗꯨꯅ ꯊꯧꯕꯒꯤ ꯃꯃꯥꯏꯗ ꯊꯥꯔꯝꯃꯤ ꯑꯌꯨ ꯀꯩꯅꯣ ꯏꯃꯥ ꯃꯁꯤ ꯃꯆꯣꯡꯄꯥꯠ ꯅꯥꯏꯗꯕꯁꯤꯗꯤ ꯃꯃꯥ ꯑꯩꯉꯣꯟꯗꯕꯨ ꯅꯨꯡꯁꯤꯕꯤꯒ ꯀꯥꯏꯗꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯏꯅ ꯇꯧꯔꯒ ꯏꯃꯥ ꯑꯣꯏꯔꯝꯃꯤ ꯀꯩꯗꯧꯕꯒꯤ ꯏꯃꯥꯗꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯐꯤꯗꯨ ꯏꯜꯂꯤꯅꯣ ꯑꯩꯗꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯐꯤ ꯏꯜꯂꯝꯕꯗꯨꯗ ꯑꯩꯈꯣꯏ ꯅꯨꯄꯤꯅꯤ ꯇꯧꯔꯤꯅꯤ ꯍꯦ ꯏꯀꯥꯏ ꯈꯪꯗꯕ ꯅꯪꯁꯦ ꯅꯃꯥꯏꯗꯨ ꯐꯖꯅꯗꯤ ꯊꯥꯔꯦꯅꯦ ꯍꯥ ꯏꯀꯥꯏꯒꯤꯗꯤ ꯍꯥꯏꯗꯦꯅꯦ ꯃꯁꯤꯁꯤ ꯈꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯅꯦ ꯍꯦ ꯅꯪ ꯈꯔ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯠꯂꯣ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯗꯣ ꯌꯦꯡꯁꯤꯜꯂꯨꯁꯨ ꯆꯠꯂꯣ ꯍꯧꯖꯤꯛꯇ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯆꯠꯂꯨꯏ ꯑꯩꯗꯤ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯊꯧꯕꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯊꯥꯗꯣꯏꯒ ꯊꯦꯡꯅꯔꯝꯃꯤ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ ꯏꯪꯈꯣꯜꯗꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯍꯦꯛꯎꯕꯅꯤ ꯐꯔꯦ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯩ ꯊꯕꯛ ꯃꯐꯝ ꯐꯥꯎꯗ ꯌꯧꯔꯨꯈꯤꯒꯦ ꯑꯝꯇ ꯉꯥꯏꯕꯤꯀꯣ ꯃꯥꯏꯗ ꯃꯆꯨ ꯇꯩꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥ ꯁꯤꯔꯣ ꯏꯃꯥꯅ ꯈꯥꯕꯩꯅ ꯊꯥꯔꯛꯄꯒꯤꯅꯤ ꯀꯔꯤꯒꯤ ꯍꯥꯏꯗꯣꯛꯄ ꯇꯜꯂꯤꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯊꯥꯗꯣꯏꯅ ꯃꯅꯦꯝꯗ ꯍꯪꯕꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯏꯗ ꯃꯆꯨ ꯇꯩꯕꯒꯤ ꯃꯔꯝ ꯈꯪꯂꯤ ꯑꯁꯨꯝꯅ ꯃꯅꯦꯝ ꯃꯃꯧꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏ ꯃꯅꯦꯝꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯃꯄꯨꯔꯣꯏꯕꯒ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ